ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯁꯣꯔꯥꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯣꯔꯥꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯄꯥꯒ ꯁꯥꯎꯅꯗꯨꯅ ꯃꯥꯂꯦꯝꯗ ꯁꯛꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯗꯨ ꯎꯔꯒ ꯁꯖꯤꯛ ꯐꯥꯜꯂꯤꯕ ꯑꯍꯜ ꯑꯃꯅ, "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯕꯤꯌꯣ ꯈꯔ ꯍꯥꯏ, ꯁꯤꯔꯦ ꯈꯔ ꯍꯥꯏꯗꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯣ? ꯃꯣꯏꯒꯤ ꯃꯇꯨꯡꯗꯒ ꯀꯩꯅꯒ ꯇꯥꯟꯅꯔꯛꯄ ꯖꯥꯠꯂꯅꯦꯍꯦ?" ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯗꯨꯅ, "ꯈꯨꯔꯥ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯈꯨꯔꯥ." ꯑꯃꯅ ꯑꯃꯨꯛ, "ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯃꯣꯏ, ꯌꯨꯝꯗ ꯊꯨꯅ ꯆꯦꯟꯁꯤ, ꯂꯥꯛꯑꯣ ꯌꯨꯝ ꯇꯥꯟꯅ ꯆꯦꯟꯁꯤ." ꯑꯍꯜꯗꯨꯅ, "ꯍꯩ, ꯅꯣꯏꯕꯨ ꯀꯅꯥꯅ ꯇꯥꯟꯅꯔꯤꯅꯣꯅꯦ? ꯀꯩꯅꯒ ꯇꯥꯟꯅꯔꯛꯄ꯭ꯔꯣ?" ꯃꯣꯏ ꯃꯔꯤꯗꯨꯅ, "ꯈꯨꯔꯥ, ꯀꯩ ꯑꯣꯏꯔꯗꯤ ꯑꯩꯈꯣই ꯃꯔꯤꯅ ꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯇꯥꯟꯕ ꯌꯥꯏ, ꯁꯤꯗꯤ ꯀꯩꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯅꯤ." "ꯀꯩꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯗꯤ ꯈꯣꯏꯍꯤ ꯆꯐꯨ ꯌꯣꯟꯕ, ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯝꯅ ꯆꯥꯕ, ꯅꯣꯡꯃꯥꯏꯆꯤꯡ ꯆꯤꯡꯈꯣꯡꯗ ꯃꯊꯟꯇ ꯂꯩꯕ ꯁꯥꯐꯕ ꯑꯀꯟꯕ ꯅꯨꯄꯥꯗꯨꯅꯤꯅꯦ." "ꯈꯨꯔꯥꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯅꯤ ꯑꯩꯈꯣꯏ ꯃꯔꯤ ꯍꯥꯠꯇꯣꯏ ꯇꯥꯟꯅꯔꯤꯁꯤ꯫ ꯍꯥꯏꯕ ꯇꯧꯕꯒ ꯑꯗ ꯂꯥꯏꯗꯣ, ꯈꯨꯔꯥ ꯑꯩꯈꯣꯏ ꯆꯦꯟꯕ ꯋꯥꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕ." "ꯃꯥꯗꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦꯅꯦ, ꯈꯣꯡꯅ ꯂꯥꯛꯄꯅꯤꯅꯦ, ꯅꯣꯏ ꯌꯨꯝ ꯐꯥꯎꯕ ꯆꯦꯟꯕ ꯅꯪꯈꯤꯅꯤꯅꯦ." ꯃꯣꯏ ꯑꯃꯅ, "ꯀꯗꯥꯏꯗꯅꯣ ꯈꯨꯔꯥ, ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯦꯟꯕꯗꯒꯤ ꯃꯥꯅ ꯇꯞꯅ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯀꯜꯂꯤꯅꯤ ꯈꯨꯔꯥ." "ꯍꯣꯏꯅꯦ, ꯀꯟꯕꯅꯤꯅꯦ, ꯑꯗꯨꯅꯕꯨ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯃꯩꯇꯩ ꯅꯨꯡꯁꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯅꯣꯏꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯂꯥꯜꯂꯨꯒꯦ ꯍꯥꯏꯕ? ꯅꯣꯏꯅ ꯂꯥꯜꯂꯨꯗꯅꯗꯤ ꯃꯥꯅ ꯀꯩꯁꯨ ꯇꯥꯟꯅꯔꯛꯂꯣꯏꯅꯦ." "ꯑꯗꯨꯕꯨꯔꯣ ꯈꯨꯔꯥ, ꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡꯗꯣ ꯍꯨꯔꯥꯜꯂꯨꯕꯅꯦ ꯈꯨꯔꯥ." ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛ ꯍꯨꯔꯥꯜꯂꯨꯔꯤꯕ, ꯑꯗꯨꯁꯨ ꯃꯥꯒꯤꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ." "ꯑꯗꯨꯗ ꯅꯠꯇꯦ ꯈꯨꯔꯥ, ꯃꯥꯒꯤ ꯉꯥꯅꯨ ꯂꯥꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯨꯔꯥꯟꯕꯗꯨꯗ." ꯑꯃꯅ ꯑꯃꯨꯛ, "ꯈꯨꯔꯥ, ꯃꯥꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯥꯒꯤ ꯈꯣꯏꯍꯤ ꯆꯐꯨ ꯑꯃꯁꯨ ꯑꯩꯅ ꯊꯦꯡꯖꯤꯜꯂꯨꯗꯅ ꯀꯥꯏꯍꯧꯔꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯤꯁꯦ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯈꯨꯔꯥ." "ꯑꯗꯨ ꯌꯧꯔꯗꯤ ꯑꯩ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯍꯩ, ꯈꯨꯔꯥ ꯆꯠꯀꯦ ꯍꯩ." ꯃꯣꯏ ꯃꯔꯤꯗꯨꯅ, "ꯍꯣꯏ ꯃꯥ, ꯏꯕꯨꯡ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯝꯂꯦꯗꯅ꯫ ꯍꯣ ꯈꯨꯔꯥ, ꯌꯨꯝꯗ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨ, ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯨꯔꯅꯨ ꯍꯥꯏꯅ." ꯃꯩꯇꯩ ꯅꯨꯡꯁꯥꯅ, "ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯑꯩꯒꯤ ꯌꯨꯝ ꯇꯥꯟꯅ ꯊꯨꯅ ꯆꯠꯂꯣ꯫ ꯍꯟꯗꯛ ꯍꯦꯛ ꯆꯦꯜꯂꯕ ꯅꯣꯏ ꯃꯔꯤꯒꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯗꯦꯛꯂꯒ ꯑꯩꯒꯤ ꯌꯣꯡꯆꯥꯛꯇ ꯂꯣꯏꯅ ꯌꯥꯜꯂꯒ ꯊꯝꯒꯗꯕꯅꯤ ꯈꯪꯉꯨ, ꯆꯠꯂꯣ ꯃꯥꯡ ꯊꯥꯎ." ꯃꯣꯏ ꯑꯃꯅ, "ꯍꯟꯗꯛꯇꯤ ꯆꯦꯜꯂꯔꯣꯏꯁꯤ, ꯆꯦꯟꯗ꯭ꯔꯗꯤ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ, ꯆꯦꯜꯂꯗꯤ ꯐꯗꯧ ꯃꯥꯟꯗ꯭ꯔꯦ, ꯈꯔ ꯉꯥꯡꯖꯦꯕ ꯅꯠꯇꯅ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯁꯤꯀꯣ." ꯑꯃꯅ ꯑꯃꯨꯛ, "ꯏꯕꯨꯡ, ꯑꯩꯈꯣই ꯃꯔꯤꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ?" "ꯀꯩꯁꯨ ꯇꯧꯔꯣꯏ, ꯈꯣꯏꯍꯤ ꯇꯩꯔꯒ ꯅꯣꯏ ꯃꯔꯤ ꯌꯣꯡꯆꯥꯛꯇ ꯌꯥꯟꯒꯗꯧꯔꯤꯕꯅꯤ." "ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ." ꯃꯣꯏ ꯃꯔꯤꯗꯨꯒꯤ ꯑꯍꯜ ꯂꯃꯟꯈꯩ ꯄꯥꯎ ꯐꯪꯅꯕꯗꯒꯤ ꯃꯩꯇꯩ ꯅꯨꯡꯁꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏ ꯃꯔꯤꯗꯨ ꯌꯣꯡꯆꯥꯛ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯃꯅ, "ꯃꯃꯥ, ꯑꯥꯗꯒꯤ ꯁꯤꯕꯨ ꯁꯦꯛꯄꯤꯔꯧ ꯃꯥꯏꯕꯤꯔ." ꯃꯃꯥ ꯑꯃꯅ, "ꯃꯣꯏ ꯃꯄꯥꯕꯨ ꯑꯩꯅ ꯃꯤꯠꯇ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯥꯗ ꯌꯥꯜꯂꯤꯕꯁꯦ ꯁꯦꯛꯄꯤ ꯅꯠꯇꯤꯌꯦ, ꯅꯆꯥꯅꯨꯄꯥꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯒꯅꯤ." "ꯑꯣ, ꯃꯄꯥ ꯑꯩꯅ ꯂꯝ ꯍꯦꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯏꯂꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯅ ꯌꯣꯡꯆꯥꯛꯇ ꯁꯦꯛꯄꯤꯗꯧꯅ ꯌꯥꯜꯂꯤꯕꯁꯦ ꯌꯥꯜꯂꯝꯂꯣꯏꯀꯣ?" ꯃꯃꯥꯁꯤꯡꯗꯨꯅ, "ꯃꯩꯇꯩ ꯅꯨꯡꯁꯥꯗꯨꯕꯨ ꯍꯥꯏꯅꯕ ꯌꯥꯔꯛꯇꯣꯏ ꯖꯥꯠꯂꯅꯦ? ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯜꯂꯒ ꯏꯆꯥꯁꯤꯡꯁꯤ ꯂꯩꯔꯕꯗꯤ ꯃꯃꯤꯠꯇꯒꯤ ꯃꯔꯩꯗꯒꯤ ꯂꯣꯏꯅ ꯆꯣꯡꯊꯣꯔꯅꯤꯅ ꯇꯧꯔꯤꯁꯦ." ꯃꯣꯏ ꯃꯔꯤꯗꯨꯅ, "ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯤꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯃꯄꯥꯕꯨ ꯍꯣꯏ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯑꯦ." ꯑꯃꯅ ꯑꯃꯨꯛ, "ꯁꯤꯗꯤ ꯁꯤꯔꯔꯣꯏꯕꯨ ꯊꯥ ꯑꯃꯃꯨꯛꯇꯤ ꯐꯃꯨꯡꯗ ꯆꯥꯕ ꯐꯥꯏꯕꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ."
ꯃꯩꯇꯩ ꯅꯨꯡꯁꯥꯒꯤ ꯃꯤ ꯋꯥꯔꯛꯄꯩ ꯃꯑꯣꯡꯁꯦ ꯃꯌꯥꯝꯗꯤ ꯇꯣꯞ ꯇꯣꯞꯄꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯏꯆꯥ ꯂꯝꯍꯦꯟꯕ ꯃꯣꯏ ꯃꯔꯤꯁꯦ ꯏꯆꯥꯅ ꯋꯥꯔꯛꯄꯤꯔꯝꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯉꯁꯤꯗꯒꯤ ꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯝꯍꯦꯜꯂꯔꯣꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯖꯔꯁꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯩꯇꯩ ꯅꯨꯡꯁꯥꯅ ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯗꯨꯅ ꯌꯣꯡꯆꯥꯛ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯃꯩꯇꯩ ꯅꯨꯡꯁꯥꯅ ꯃꯌꯥꯝ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯒꯅꯨ ꯃꯣꯏ ꯃꯔꯤꯁꯦ ꯂꯝ ꯍꯦꯟꯗꯅꯕ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯟꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯗꯨꯕꯨ ꯌꯥꯗꯦ ꯂꯝ ꯁꯨꯝ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯋꯥꯔꯛꯄꯤꯔꯝꯕ ꯈꯛꯇꯅꯤ ꯃꯣꯏ ꯁꯤꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯃꯊꯪꯗꯗꯤ ꯑꯁꯨꯝ ꯌꯥꯜꯂꯔꯣꯏ ꯀꯣꯝ ꯇꯔꯨꯛ ꯑꯣꯏꯅ ꯐꯨꯝꯖꯤꯜꯂꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯇꯥꯔꯅꯤ ꯍꯧꯖꯤꯛꯇꯒꯤ ꯃꯣꯏ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯝꯂꯅꯤ ꯏꯆꯥꯒꯤ ꯈꯨꯋꯥꯔꯛꯁꯤꯗ ꯃꯣꯏꯗꯤ ꯂꯥꯏꯗꯅ ꯂꯥꯏ ꯐꯠꯇꯕ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯔꯗꯕꯅꯤ ꯑꯗꯨꯗꯤ ꯄꯨꯖꯈ꯭ꯔꯣ ꯅꯆꯥꯁꯤꯡꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯃꯆꯥꯁꯤꯡꯗꯨ ꯌꯣꯡꯆꯥꯛꯇꯒꯤ ꯂꯧꯊꯗꯨꯅ ꯄꯨꯔꯒ ꯄꯨꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯝꯍꯦꯟꯕ ꯃꯣꯏ ꯃꯔꯤꯗꯨ ꯒ꯭ꯌꯥꯟ ꯄꯨꯝꯇꯥ ꯇꯥꯈ꯭ꯔꯦ ꯃꯩꯇꯩ ꯅꯨꯡꯁꯥꯁꯨ ꯃꯍꯧꯁꯥꯒꯨꯝ ꯈꯣꯏꯍꯤ ꯆꯐꯨꯗꯨ ꯄꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯈꯣꯏꯍꯤ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯈꯣꯏꯍꯤ ꯌꯣꯟꯕ ꯂꯥꯛꯏ ꯈꯣꯏꯍꯤ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯗꯤ ꯂꯧꯕꯤꯍꯧꯔꯣ ꯃꯧ ꯑꯃꯅ ꯈꯣꯏꯍꯤ ꯌꯣꯟꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯦ ꯑꯩ ꯈꯣꯏꯍꯤ ꯂꯩꯔꯨꯒꯦ ꯃꯆꯥꯅꯨꯄꯤꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯏꯔꯥꯡ ꯇꯧꯕ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯈꯣ ꯅꯨꯄꯤ ꯈꯣꯏꯍꯤꯗꯣ ꯑꯩ ꯂꯧꯔꯒꯦ ꯅꯪ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯌꯣ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯇꯥꯛꯀ ꯍꯦꯛ ꯐꯨꯗꯠꯄ ꯕꯥꯕꯥ ꯏꯃꯥꯁꯤ ꯐꯨꯔꯛꯇꯧꯔꯦ ꯑꯩꯉꯣꯟꯗ ꯑꯉꯥꯡꯅ ꯄꯨꯛꯅ ꯐꯨꯔꯝꯃꯨ ꯈꯪꯉꯦ ꯅꯄꯥꯝ ꯆꯠꯅꯤꯡꯉꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯆꯔꯝꯅꯤ ꯐꯗꯧꯅꯤꯀꯣ ꯁꯥꯐꯕ ꯈꯣꯏꯍꯤ ꯌꯣꯟꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯔꯣꯏꯗꯕꯀꯣ ꯑꯣ ꯆꯥꯈ꯭ꯔꯦꯗ ꯃꯄꯥꯗꯨꯅ ꯃꯁꯤꯒꯤ ꯁꯥꯐꯕ ꯅꯨꯄꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣꯁꯨ ꯈꯪꯗꯦ ꯃꯁꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯋꯥꯡꯅ ꯆꯥꯎꯔꯤꯕ ꯃꯥꯗꯤ ꯁꯥꯃꯨ ꯌꯣꯟꯒꯗꯕꯅꯤꯅꯦ ꯈꯣꯏꯍꯤ ꯌꯣꯜꯂꯤꯁꯦ ꯁꯣꯏꯔꯦꯅꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯇꯨ ꯌꯥꯎꯅ ꯅꯨꯄꯤ ꯑꯃꯇ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯅꯗ꯭ꯔꯦꯅꯦ ꯃꯥꯒꯤ ꯍꯛꯇꯛꯇ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯃꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯒꯦꯁꯨ ꯀꯤ ꯇꯧꯔꯤꯁꯦ ꯂꯥꯛꯑꯁꯨ ꯁꯥꯎꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯀꯅꯨ ꯍꯥꯏꯁꯤꯒꯦ ꯑꯩꯕꯣ ꯇꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯧꯗꯒꯤ ꯂꯩꯁꯥꯕꯤꯗꯒꯤ ꯀꯣꯟ ꯑꯃꯃꯝꯒ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯃꯃꯤꯠꯁꯤꯡꯁꯤꯗꯤ ꯈꯣꯏꯍꯤ ꯆꯐꯨꯁꯤꯗ ꯑꯝꯇꯕꯨ ꯌꯦꯡꯗꯦꯅꯦ ꯏꯃꯥꯕꯣꯛꯁꯤꯁꯨ ꯌꯥꯎꯔꯤꯅꯦ ꯃꯥꯅ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯏꯁ ꯃꯅꯥꯗ ꯂꯩ ꯑꯃꯈꯛꯁꯨ ꯆꯤꯜꯂꯒ ꯅꯣꯛꯃꯤꯒꯁꯨ ꯇꯧꯔꯤꯅꯦ ꯑꯍꯜ ꯂꯝꯍꯦꯟꯕ ꯑꯍꯨꯝ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯍꯜ ꯑꯃꯅ ꯃꯁꯤꯒꯤ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯌꯨꯝꯅꯣ ꯃꯃꯤꯡ ꯑꯁꯦꯡꯕꯅ ꯀꯔꯤ ꯀꯧꯏ ꯃꯃꯥ ꯃꯄꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯈꯪꯗ꯭ꯔꯤꯅꯦꯀꯣ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯈꯪꯗꯦ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯍꯥꯏꯔꯤꯕ ꯃꯃꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯣꯟꯕꯤ ꯃꯤꯡꯅꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯅꯠꯇꯦ ꯑꯃꯅ ꯑꯃꯨꯛ ꯃꯔꯨꯞ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯅꯦ ꯃꯩꯇꯩ ꯅꯨꯡꯁꯥ ꯍꯥꯏꯔꯤꯕ ꯃꯁꯥ ꯀꯟꯕ ꯅꯨꯄꯥꯁꯦ ꯑꯍꯤꯡ ꯑꯃꯗꯅꯤꯅꯦ ꯃꯥꯅ ꯅꯣꯡꯃꯥꯏꯆꯤꯡ ꯆꯤꯡꯈꯣꯡꯗ ꯂꯩꯔꯝꯕꯗꯣ ꯃꯗꯨꯁꯨ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯛꯇꯕ ꯏꯪꯈꯣꯜ ꯑꯃꯒꯨꯝꯅ ꯉꯔꯥꯡ ꯍꯧꯍꯧꯗꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯄꯤꯛꯇꯛ ꯇꯧꯕ ꯐꯖꯔꯕ ꯌꯨꯝ ꯌꯥꯝꯂꯕ ꯈꯣꯏꯍꯤ ꯆꯐꯨ ꯉꯥ ꯌꯥꯝꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯈꯪꯗꯦꯗ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯨꯅꯤ ꯑꯅꯤꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯧ ꯐꯖꯕꯤ ꯏꯔꯥꯡ ꯄꯥꯝꯕꯤꯁꯤꯡꯁꯦ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯖꯔꯦꯗꯨꯅꯤ ꯑꯃꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯖꯠꯂꯣ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯅ ꯃꯃꯤꯠ ꯈꯥꯟ ꯌꯦꯡꯂꯛꯏꯁꯤꯕꯨ ꯇꯥꯔꯝꯃꯗꯤ ꯀꯤꯍꯦ ꯃꯥꯅ ꯃꯤ ꯋꯥꯔꯛꯄꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯅꯕꯅꯤ ꯑꯅꯤꯗꯨꯅ ꯀꯔꯤꯒꯤ ꯀꯤꯗꯣꯏꯕ ꯃꯥꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯉꯥꯎꯍꯟꯕꯅ ꯌꯥꯔꯒ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯇꯝꯅꯕꯨ ꯆꯪꯉꯛꯏꯅꯦ ꯃꯥꯗꯤ ꯑꯌꯨꯝ ꯆꯪꯉꯍꯦ ꯄꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯁꯤꯗ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯃꯩꯇꯩ ꯅꯨꯡꯁꯥꯅ ꯑꯍꯜ ꯑꯍꯨꯝ ꯃꯊꯪ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯔꯝꯒꯅꯨꯀꯣ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦꯔꯥ ꯅꯁꯨꯕꯨ ꯂꯛꯅꯒꯦꯔꯥ ꯑꯃ ꯇꯧꯔꯒ ꯂꯩꯕꯤꯌꯨꯀꯣ
ahal lamana ibungo mitai nungsa ataydi khangde aikhoisu sum phamlamani nungsa yairaga adubu nanggi haktakta matai manau kainabadi yaunare he mitai nungsana matai manau kainabaga aigi thabakka mari leina jate kainarido nungsibu watpagini mabukjen sengnadabagini haina khandokbiyu ahal aniduna wa ngangbaga sin hairib mara yekisu hekkido aduna tumine dum changjakhragedo yumda ahal amaduna amaromdadi sapabu nupase lakpa yamna phai mana sakhiba mafamse phata misingse gyan adum tanam male aisu kharadi gyan tarakpa male maitai nungsana ngasigidi yumda halage yongsak maru atongbodo fazana irolaga saraga potharage nupi singduna o khoi yon bakhang hayeng silau ko nanghe urubudagi isai waga loina kawri he khoidi maitai nungsana ngai hakki nungai mikupda punsigi loina duna leming nagadaba fazarba minok singdo madu mirai gano ko hayeng kona kapaga punsi supa leijau sani nupi singduna karino haino kai haino ba mana hauji hairamiduba nupi amana mana hauji hairamlido aidi gyan tari aduna noisu gyan ta sausi ko natradi nupi oibe ikhoise hayeng kona yongwa zauni ko ataiduna karino amagi wasi phawa gyan ta chingaida mana amaga mo hairamlisina masigi mausa yam nai pasaine mase tanaraga khoi yapagi konsina marai baksi thombu nongmadi numidang thenglaba ahing amada nomai chingsing khongi maitai nongsagi yum mapada Suralandagi phingau setpa laima makhara paitharaklami moina paitharakpadu khulgi naha ama nupi kainabagi tumba yadadana mapana kapliba amana upudagi mana mayumda pa omu pibadagi mathang mathang unarami laisingduna amuk paikhatkibasu urami nonghek nganbagadi anakpuda leba khulsingi misingdu yumyumdagi thoknaduna ngaranga hingda ukhibadugi wari ngakta ngainarami uhawdaba ahal kharana maitai nongsagi yum mapada lai khara Suralandagi kumthare harisibu chumizalane ahal amana chumlongdong waline kulgi misingse madugi wari ngakta sanarisini amana amuk aikhoi isai mausingsu kumtharakpadi uhawde paikhatkibdi uhawi harine moisingdo hek ubada pungai ngali harine adudi maitai nungsase lai tarene ataiduna lainabu yongsak maru saramgodrane amana amu natraga maitai nungsadagi laisingdo yongsak maru laiba lakibazala moigi alare pakta saranaba kaiginoda hojikti aikhoi kanglai paksida phangmu yongsakse atai lebaksingnasu yamna pamna sanareba mi loina hainarini ataiduna nangna haido chumlamdong malibo mamang chahidasu thangnaba leibakki ningthaudo magi nupina kangleipakta panba yongsak maru atongmudo chaningi haidana leiba lakhibagi wari leiribani e karigino marup nangdi ngasadagi tumina ungduna dum leiribasina khalibani wakhalsi laipak amu phajaba mafam leite haidana aduda yongsak singdo lai sinu sasillaga taronggadaba matau namthiramgadaba manamdo atai ahalduna yare laigi maramda adumai khan bhaunadene adugi saruk maitai nungsagi malat chalusi ngarangi warise asengbara asumbra haibdo pasadi hekta hanglusi ahal singdu maitai nungsagi yum tamna chatlami moi matungdasu nupi angang kharasu inadun lai maitai nungsagi yum he yobagadi mi singdu ingangang nakre mi singduna karai chakragene maitai nungsagi yumi kholduba amana sina takpadi maitai nungsase minate lai oirine yengune yumi kholdi laidana yongsak phawa leramjeba pambi matang orasu thambiramadi yai haibanida nupi singduna aikhoibu amukhana ubu phanglaroi salane safaba nupaduba ma khara khara yengjaraga aikhoidi haraujari yam ahal amana taibang migi saktam lawduna phattaba lamhenba mi sing warakpa lakpa lai suitna oiba tai maitai nongsa hariba nupa ase adunani mana lamhenba mi phattaba kaya ama waraktuna apaba lambida thambiramlibase
ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯥꯒꯤ ꯃꯣꯠ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯔꯝꯂꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯀꯪꯂꯩꯄꯥꯛꯀꯤ ꯃꯐꯝ ꯀꯧꯕ꯭ꯔꯨ ꯆꯤꯡꯈꯣꯡꯗ ꯃꯩꯇꯩ ꯅꯨꯡꯁꯥꯗꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯩꯇꯩ ꯅꯨꯡꯁꯥꯅ ꯑꯩꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟꯗ ꯁꯥꯎꯔꯤꯅꯦꯅ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯁꯛꯁꯨ ꯂꯣꯠꯇ꯭ꯔ ꯂꯩꯕꯁꯦ ꯁꯨꯝꯕ ꯍꯩꯅꯔꯦꯗ꯫ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯁꯤꯔꯕꯨ ꯈꯪꯗꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯥ ꯁꯣꯔꯥꯂꯦꯟꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯥꯝꯕ ꯂꯩꯔꯦꯝꯕꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯤꯕꯁꯦ ꯁꯨꯛꯍꯥꯏꯕꯨ ꯍꯥꯏꯔꯛꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯏꯅꯤꯡꯇꯝꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯐꯪꯂꯤꯁꯦ ꯐꯪꯂꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀ ꯏꯄꯥ ꯁꯣꯔꯥꯂꯦꯟꯅ ꯑꯩ ꯂꯧꯕ ꯂꯥꯏꯅꯥꯎꯁꯤꯡꯗꯣ ꯊꯥꯔꯛꯑꯗꯤ ꯇꯞꯇꯥꯏ ꯐꯨꯔꯒ ꯊꯥꯈꯤ ꯈꯪꯅꯤ꯫ ꯀꯟꯅꯗꯤ ꯂꯥꯏ ꯅꯤꯡꯕ ꯑꯃꯨꯛ ꯁꯥꯔꯒ ꯃꯕꯨꯛꯆꯦꯜ ꯇꯞꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯇ ꯊꯤꯔꯨꯒꯦ꯫ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯒꯤ ꯂꯝ ꯄꯥꯝꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨ ꯈꯔꯅ ꯃꯩꯇꯩ ꯅꯨꯡꯁꯥꯒꯤ ꯌꯨꯝ ꯂꯥꯏꯁꯪꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯔꯨꯞꯁꯤꯡ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ, ꯑꯥꯗ ꯌꯥꯝꯅ ꯐꯖꯕ ꯌꯨꯝ ꯑꯃꯒ ꯃꯩꯇꯩ ꯂꯥꯏꯁꯪ ꯃꯥꯟꯕ ꯑꯃꯒ ꯂꯩꯔꯤꯕꯁꯦ ꯃꯁꯤꯕꯨ ꯍꯥꯟꯅ ꯂꯩꯕ ꯎꯕ꯭ꯔꯅꯦ? ꯑꯃꯅ ꯑꯃꯨꯛ ꯍꯥꯟꯅ ꯂꯩꯇꯦ, ꯁꯤꯗꯤ ꯑꯅꯧꯕꯅꯤ, ꯂꯥꯛꯑꯣ ꯀꯅꯥꯒꯤꯅꯣ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯁꯤ꯫ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯣꯏꯅ ꯁꯥꯖꯤꯜꯂꯗꯕꯅꯤ, ꯑꯗꯨꯒ ꯀꯧꯕ꯭ꯔꯨꯁꯤꯡꯁꯦ ꯃꯃꯤꯡ ꯑꯃ ꯊꯣꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯕꯅꯤꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯂꯥꯟ ꯁꯣꯏꯗ꯭ꯔꯦꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤꯅꯦ, ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯆꯨꯝꯃꯤꯅꯦ ꯃꯔꯨꯞꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅꯦ, ꯂꯥꯛꯑꯣ ꯃꯩ ꯊꯥꯗꯣꯛꯎꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯐꯖꯩꯅꯦ ꯃꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯗꯤ, ꯂꯥꯏꯗ ꯂꯥꯏ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯨꯏ, ꯑꯃꯨꯛ ꯇꯥꯒ ꯂꯪꯉꯛꯇꯅ ꯄꯥꯜꯂꯁꯤꯅꯤ꯫ ꯌꯨꯝꯁꯦ ꯀꯣꯏꯁꯤꯜꯂꯣ ꯇꯞꯅ ꯇꯞꯅ, ꯂꯩꯔꯝꯕ ꯑꯃ ꯍꯦꯛꯇ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯊꯥꯡꯅ ꯀꯛꯂꯒ ꯍꯥꯠꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯝꯇ ꯂꯩꯇꯕꯗꯤ ꯃꯥꯜꯂꯤꯕꯣ, ꯂꯥꯏꯁꯪꯁꯤꯁꯨ ꯂꯥꯏ ꯂꯩꯇꯕ ꯃꯥꯜꯂꯤ, ꯂꯩꯔꯗꯤ ꯉꯁꯥꯏꯅ ꯀꯩꯅꯣꯝꯃ ꯇꯧꯔꯗꯧꯅꯤ꯫ ꯑꯇꯩꯗꯨꯅ ꯃꯩ ꯊꯥꯔꯁꯤ ꯑꯗꯨꯒ ꯃꯄꯨ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯑꯃꯨꯛ ꯍꯜꯂꯁꯤ꯫ ꯃꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯗꯤ ꯃꯩ ꯆꯥꯎ ꯌꯥꯗꯦꯅ꯫ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ, ꯁꯤꯡ ꯑꯀꯪꯕ ꯎꯅꯥ ꯑꯀꯪꯕ ꯍꯥꯞꯇ꯭ꯔꯣ? ꯍꯥꯞꯄꯦ, ꯂꯥꯏꯁꯪꯁꯤꯁꯨ ꯑꯀꯪꯕꯅꯤ, ꯑꯗꯨꯗꯤ ꯌꯣꯝꯁꯤꯜꯂꯒ ꯊꯥꯎ꯫ ꯑꯇꯩꯗꯨꯅ ꯑꯃꯨꯛ ꯌꯨꯝꯁꯤꯁꯨ ꯃꯩ ꯆꯥꯎ ꯌꯥꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯑꯀꯪꯕ ꯎꯅꯥ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯜꯂꯒ ꯊꯥꯎ꯫ ꯀꯔꯤꯅꯕꯨ ꯁꯥꯕ ꯌꯨꯝ ꯂꯥꯏꯁꯪꯅꯣ, ꯃꯩꯁꯨ ꯆꯥꯛꯇꯦ ꯃꯄꯨꯁꯨ ꯂꯩꯇꯦ, ꯄꯦꯟꯕꯖꯥꯠꯅꯤ꯫ ꯃꯄꯨꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯍꯥꯟꯅ ꯍꯥꯠꯂꯣꯏ, ꯃꯥꯒꯤ ꯌꯨꯝꯒ ꯂꯥꯏꯁꯪ ꯑꯁꯦ ꯁꯥꯕꯗ ꯀꯔꯤ ꯁꯥꯒꯦꯗꯣ ꯍꯥꯟꯅ ꯍꯪꯒꯦ ꯈꯪꯅꯤ꯫ ꯁꯣꯝꯗꯅ ꯃꯩꯇꯩ ꯅꯨꯡꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯐꯠꯇꯕ ꯂꯝꯍꯦꯟꯕꯁꯤꯡꯕꯨꯅ ꯋꯥꯔꯛꯄ ꯀꯌꯥ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯩꯇꯩ ꯅꯨꯡꯁꯥꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛꯇ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯅꯨꯄꯤ ꯑꯃ ꯄꯤꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯎꯔꯝꯃꯤ꯫ ꯃꯩꯇꯩ ꯅꯨꯡꯁꯥꯅ ꯀꯅꯥꯅꯣꯅꯦ ꯁꯟꯌꯥ ꯆꯪꯂꯛꯂꯕ ꯐꯥꯎꯕ ꯂꯧꯕꯨꯛ ꯂꯝꯌꯥꯏꯁꯤꯗ ꯄꯤꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯂꯤꯕꯤ ꯏꯃꯥ ꯑꯁꯤꯕꯨ ꯀꯌꯥꯝ ꯋꯥꯔꯕ ꯏꯃꯨꯡꯒꯤ ꯏꯃꯥꯕꯨ ꯑꯣꯏꯔꯤꯕꯅꯣ, ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯊꯃꯣꯏ ꯁꯦꯡꯕ ꯏꯃꯥꯕꯨ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯉꯁꯤꯗꯒꯤ ꯀꯣꯛꯄꯤꯔꯝꯒꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯁꯤꯅ ꯑꯩ ꯎꯔꯒ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯆꯦꯜꯂꯤꯕꯁꯤꯅ? ꯄꯤꯔꯨꯛ ꯀꯦꯡꯉꯣꯏ ꯌꯥꯎꯕ ꯄꯣꯂꯥꯡꯁꯤꯁꯨ ꯍꯨꯗꯣꯛꯂꯝꯂꯤꯅꯤ꯫ ꯏꯃꯥꯁꯦ ꯑꯩꯁꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯤꯔꯤꯕ ꯍꯥꯏꯗꯨꯔꯅꯦ꯫ ꯑꯣ ꯏꯃꯥ ꯆꯦꯟꯈꯤꯅꯨꯅꯦ, ꯑꯩꯁꯦ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯊꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ, ꯀꯅꯥ ꯂꯩꯇꯦ ꯎꯗꯦ ꯈꯟꯗꯨꯅ ꯑꯩꯕꯨ ꯐꯥꯒꯦ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯆꯪꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥ? ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯦ ꯅꯪ ꯀꯤꯗꯕ꯭ꯔꯥ? ꯁꯤꯗꯤ ꯏꯃꯥꯕු ꯃꯥꯟꯗꯦ, ꯂꯩꯁꯥꯕꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤꯗ꯫ ꯉꯥꯏꯈꯣꯅꯦ, ꯊꯥꯡꯗꯣ ꯐꯖꯅ ꯄꯥꯏꯌꯨꯅꯦ, ꯑꯩꯁꯦ ꯅꯪꯅ ꯈꯜꯂꯤꯕ ꯐꯠꯇꯕ ꯃꯤꯗꯨ ꯅꯠꯇꯦꯅꯦ, ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯝꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯃꯤ ꯀꯧꯒꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯇꯥꯔꯣꯏꯅꯦ, ꯅꯪꯅ ꯐꯅ ꯂꯥꯎꯔꯁꯨ ꯂꯥꯛꯑꯣ, ꯌꯨꯝ ꯐꯥꯎꯕ ꯑꯩ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯁꯟꯙꯤꯌꯥ ꯆꯪꯂꯛꯄꯁꯤꯗ ꯐꯠꯇꯕ ꯃꯤꯒ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯦ꯫ ꯀꯅꯥꯅꯣ ꯅꯪ? ꯀꯔꯤꯒꯤꯅꯣ?
ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯆꯠꯇ꯭ꯔꯤꯕꯗꯨꯕꯣ ꯏꯀꯥꯏꯕ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯁꯣꯝꯕꯣ? ꯁꯤꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯗ꯭ꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯩꯁꯦ ꯐꯠꯇꯕ ꯃꯤꯅꯤꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯑꯩꯁꯦ ꯂꯥꯏꯅꯤꯅꯦ ꯂꯥꯏ꯫ ꯁꯣꯔꯥꯂꯦꯟ ꯏꯄꯥꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯥꯅꯤꯅꯦ꯫ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯁꯨꯝ ꯅꯣꯛꯅꯤꯡꯂꯛꯑꯦꯗ ꯑꯩꯗꯤ꯫ ꯊꯣꯏꯊꯣꯏꯅ ꯅꯣꯛꯄꯗꯨꯗ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯊꯣꯏꯒꯤ ꯆꯝꯅ ꯐꯖꯔꯕ ꯃꯁꯛꯇꯨ ꯎꯕꯗ ꯃꯩꯇꯩ ꯅꯨꯡꯁꯥꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯊꯣꯏꯊꯣꯏꯒꯤ ꯐꯤꯗꯨ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯃꯤ꯫ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯤꯗꯤ? ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯑꯩꯒꯤ ꯄꯣꯂꯥꯡꯗꯨ ꯄꯤꯌꯣ꯫ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯔꯣ, ꯑꯩ ꯅꯪꯒꯤ ꯄꯣꯂꯥꯡꯁꯤ ꯄꯤꯒꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏ꯫ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯦ ꯉꯁꯥꯏꯅ ꯐꯥꯔꯒ ꯄꯨꯔꯝꯃꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯥꯏꯈ꯭ꯔꯁꯤꯔꯅꯦ? ꯀꯔꯤ ꯈꯜꯂꯤꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯅꯪꯒꯤ ꯄꯣꯂꯥꯡꯁꯦ ꯄꯥꯝꯗ꯭ꯔꯕꯣ? ꯄꯥꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯤꯡ ꯍꯥꯏꯔꯗꯅ ꯃꯇꯝꯁꯦ ꯌꯥꯝꯅꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯊꯣꯏꯊꯣꯏ ꯀꯧꯏ, ꯀꯔꯥꯏꯅꯣ? ꯑꯩꯒꯤ ꯄꯣꯂꯥꯡꯗ ꯄꯤꯔꯛꯑꯣ꯫ ꯑꯦ, ꯄꯣꯂꯥꯡꯁꯦ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯊꯣꯏ, ꯃꯤꯡꯁꯤꯁꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯠ ꯇꯥꯗꯧꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯕ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩ ꯏꯊꯟꯗ ꯌꯨꯝꯗ ꯍꯟꯕ ꯀꯤꯔꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯩ ꯀꯤꯖꯔꯦ ꯌꯥꯝꯅ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯥꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯑꯥꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯀꯞꯄꯤꯁꯤꯅ? ꯊꯣꯏꯊꯣꯏ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯁꯤꯗ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯤꯁꯤꯅ? ꯅꯪꯅ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯍꯜꯂꯤ ꯅꯠꯇ꯭ꯔꯥ? ꯑꯩ ꯌꯨꯝꯗ ꯍꯟꯕ ꯀꯤꯔꯦꯅꯦ꯫ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯀꯞꯄꯤꯁꯦ? ꯅꯪꯒꯤ ꯌꯨꯝ ꯀꯔꯥꯏꯗꯅꯣ? ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯑꯥꯗ ꯎꯔꯤꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯑꯣ, ꯑꯗꯨ ꯊꯣꯏꯊꯣꯏ, ꯅꯪꯒꯤ ꯌꯨꯝꯗꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯊꯟꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯗ ꯄꯤꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯇꯨ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯅꯤꯃꯛ ꯌꯥꯝ ꯀꯟꯅ ꯅꯥꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯄꯤꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯂꯒ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯅꯩꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ? ꯅꯕꯨꯡ ꯑꯃ ꯅꯧꯄꯥ ꯑꯃ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯁꯨ ꯀꯜꯂꯝꯃꯗꯤ ꯍꯦꯛ ꯐꯕ꯫ ꯏꯕꯨꯡ 3 ꯂꯩꯌꯦ ꯑꯩꯒꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯀꯔꯥꯏꯗ ꯂꯩꯔꯤꯕ? ꯃꯣꯏ ꯂꯩꯅ ꯂꯩꯅ ꯅꯪ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯔꯤꯕ? ꯃꯣꯏꯗꯤ ꯌꯨꯝꯗ ꯑꯝꯇ ꯂꯩꯇꯤꯌꯦ꯫ ꯇꯥꯆꯧꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯁꯥꯔꯒ ꯏꯅꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯇꯌꯥꯏꯅ ꯏꯅꯝꯃꯒꯤ ꯃꯌꯨꯝꯗ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ꯫ ꯇꯥꯇꯣꯟꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ꯫ ꯀꯨꯏꯔꯦꯗ ꯌꯥꯝꯅ꯫ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯗꯤ? ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯔꯩꯄꯥꯛꯇꯅ ꯑꯃ ꯀꯧꯏ, ꯁꯤꯗꯅ ꯃꯩꯇꯩ ꯅꯨꯡꯁꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯀꯧꯕꯤ꯫ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯗꯨꯗꯤ ꯅꯪꯁꯦ ꯑꯍꯜ ꯍꯅꯨꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯁꯣꯔꯥꯂꯦꯟꯗꯤ ꯀꯥꯏꯅ꯫ ꯑꯗꯣ ꯑꯩꯁꯦ ꯍꯅꯨꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯉꯣꯟꯗꯒꯤ? ꯍꯥꯟꯅꯒꯨꯝꯅ ꯑꯩꯒꯤ ꯏꯕꯨꯡ 3ꯗꯣ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨ ꯎꯕ ꯄꯥꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯃꯈꯣꯏꯅ ꯁꯤꯔꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯕ ꯉꯝꯂꯅꯤ꯫ ꯀꯞꯀꯅꯨꯁꯦ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯣ ꯅꯪꯅ ꯅꯤꯔꯤꯕ ꯄꯥꯝꯂꯤꯕꯗꯨꯗꯤ ꯏꯃꯥ ꯄꯥꯕ ꯅꯕꯨꯡ 3ꯗꯨꯒꯤ ꯈꯛꯇꯅꯤ꯫ ꯅꯪꯒꯤꯗꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯑꯩꯒꯤ ꯑꯝꯇ ꯄꯥꯝꯗꯦ꯫ ꯏꯃꯥ ꯄꯥꯕꯅ ꯍꯔꯥꯎꯅ ꯂꯩꯖꯕꯗꯨ ꯎꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ꯫ ꯏꯕꯨꯡ ꯃꯩꯇꯩ ꯅꯨꯡꯁꯥ, ꯅꯪꯒꯤ ꯃꯤꯡꯁꯤꯗꯤ ꯀꯧꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯕꯨꯡꯗꯪ ꯀꯧꯒꯦ? ꯏꯕꯨꯡ ꯀꯧꯕꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ꯫ ꯂꯥꯛꯑꯣ, ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯒ ꯑꯃꯨꯛꯇ ꯎꯅꯒꯦ꯫ ꯅꯪꯒꯤꯗꯨꯗꯤ ꯆꯥꯛꯁꯨ ꯆꯥꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦꯕꯣ꯫ ꯄꯤꯖꯅꯤꯡꯗꯕ꯭ꯔꯥꯅꯦ? ꯄꯤꯖꯅꯤꯡꯉꯤ, ꯑꯗꯣ ꯆꯦꯡ ꯆꯔꯥ ꯐꯥꯔꯨꯏ꯫ ꯑꯗꯨꯅ ꯆꯥꯒꯦꯁꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯖꯔꯣꯀꯣ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯎꯅꯒꯦ ꯍꯥꯏꯗꯥꯏ? ꯂꯥꯛꯑꯣ꯫ ꯃꯩꯇꯩ ꯅꯨꯡꯁꯥꯗꯨ ꯊꯣꯏꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯊꯣꯏ ꯃꯩꯇꯩ ꯅꯨꯡꯁꯥꯒꯤ ꯄꯨꯛꯆꯦꯜ ꯐꯕ ꯃꯇꯧꯗꯨ ꯁꯨꯝ ꯎꯔꯒ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯖꯔꯝꯃꯤ꯫
Ngahak leiraga maitai nungsa do amuk mayumda hanaba tawrami. Adudi ay amu hanaba tawrake ko Thoi Thoi. Ima, Baba, dasa amu chalukige. Warunuda, Ima Baba ge anabase kaisu nate. Hayeng maina adum fajaramasani. Ibung chak sakisi aduga halo. Mamaga mapagana. Hoi ni bungo. Nasana thonglibu sa kharasi. Charaga halodana. Nong masarasi. Thoi Thoi ningjari-base hana amta thongangigi. Aduga saragi. Mamaga mapagana. Karino ne. Aikhoigi isa Thoi Thoi na ningjari-ba haribasibo. Thoi Thoi na. Aigi ningbasidi punsigi mapoksi magi tunglaroi. Ibung aduna ngasigi nasana hawtaba thongjariba sa insangse masi phawbadi chaminakiba yabaniko. Ngasigi saba phangdrabasu hayengana khangni. Isan Thoi Thoi na thongma sakto dama chaba phanglakpaso. Chakhreni ibungse aduga mahanang jaramli wado marok leibaga mandro ama boire mabung upaudi yampa mali hasiki ibungdo. Ima, Baba, chak charasira. Mamaga mapagana. Hoi charasi. Ado hasiki nupa masadubu isadi kaida kamaina thengnarudana yum mase laklibano ne. Chak sana wariduliragi Ima, Baba. Thoi Thoi na mamaga mapagada chak saminaduna maitai nungsaga thengnarakibagi waridulirami. Maitai nungsadi mayumda hantringay Thoi Thoi gi mabung ahumgi yumda hana satuna fazana warak watemlaga magi kaupursingi yumduda amuk yarakpa matamdadi magi yumga laisangadu maina tumna loina saktuna leirami. Maitai nungsadu wakhal nungaina laklambadagi yum yarakpadadi maitai nungsa saubuna loikre. Aduna amuk hanna yumga laisangadu numidangduda saduna amuk thamlami. Nongalakpadadi Thoi Thoi gi mamaga mapagadu naba pungphaphaduna chatpadi lairadana chenba phawba ngamlami. Ngasi aina uribasibo manglo taibanglo sibo oithokpa yabrane panji amaibana aigi maga pabaga moi anise amuk hana chatpa ngamlaroina hairibaneba atuga ngarangi ibung masak phajaba masak khangdabada maga thengnarupadagi ngasina aigi maga pabagase masak kanduna chen phawba ngamlabako. Mamana Imagi Thoi Thoi nama kaithil chaluge he adugane ngarangi nupado isam mi nateko. Mapana amu ipagi Thoi Thoi napasu lekai koiruge he adugane ngarangi masak khangdaba nupado asingbagisu Soralengi masa nupato man haido soidan chulamgani ne. Imaga pabagase loina sakreni ado asinggisu ngarangi nupado lai ora chalane. Lai oigera mi oigera ai ma thidaba yade. Ai ge rawu saktamse mangonda uttaba yade ai. Kaigino imaga pabagase harangna muchensi leisina. Taso tayai tato sulai. Karino asigino misibo ai yam harawe haiba. Mamaga mapagana ibema nabungu khumse yumda muk halaine he. Hai mai budorau ne mai hoksine mabung ahumna ibung ahumgi Thoi Thoi nabung loina yumda lene he ngasidagi aihoi puna leiminaradabani ne. Thoi Thoi na ibung inamoidi laktraba aihoi laklabanina nanamasingdusu laadabani laktrasu kaisu kaidreduni. Thoi Thoi na ngarangi ibungdo yamna uninga itako mabu amuk hana u pangloridaba zalane. Somdana amuk pataba marolonba misingdu maitai nongsagi yum laisang nauni ihan hana sarambaduda ingangakduna moigi lami mayam makawduna maitai nongsagi yumdu amuk kosilami. Moisi oire aigi yum laisangda natana kawpusida leiba maitaigi laisang pumba mai tharibaside kasidi khanganina marolonba noibudi. Marolonba singduna sidi manga chap manare ngarang tai koina mai thaduna ut olaro maphamse ngasi muk hanagum leramlibusibo aman amuk moi metai lai sidi asing mui lai oireko adudi ngasi sumu mai tharaga lai go butaridana mayam koisinsi aman amuk ngasidi mi leiba mali yumse
mi aray bhatsi. May tayo sana. Yamini, mo'y misidi. Ay na pamjabi hay do. Thok tawri ni tawri sidi. Pata mising do na. Laisang manusida mi amadi leire maya. Masama ugadi pare sidi. Hat paga siyam nungay ni. Ama na amo. Sidi kanglipa ka sige asing mamini ne. Kuday kusiya siga makok siga yeng mabu pananungay din eh. Hagulay ni madi. Yam na sabu mali. Kaino, mana parishina. Thangpak ni ne sidi. Ontong na sorry dako. Magi thangpak sidi. Oh, chaw hindaba noy oire. Yam na patrishe. Na yum hanpam su khangdaba. Miyum sumulaga lauge khanba. Huinaw saw na buyok laga mapuda kaino tawedo noy oire. Adudi ngasi mapu aigi iti khangan mataridana huinaw sa. Pataba singduna. Kari aikoibu huinaw haiba. Adudi huinaw aikoi mayam sina mapuse machet selaga chaba taridana. Mayam asi mizawsi halsi kyumsilo. Lao lao. Ya, tumnaba hatlage. Pataba misingduna. Chelo. Dangnagi thawai hingnaba senaro. Maitay nung sana marulon ba pata misingdu tana duna hatlami. Misingdugi ina kaubrursingdu pungangang nasusen tharami. Madu ubada mapasurarena. Misingdu ukrabadi pakat na batare khanduna akay manong nung sitahwanduna isingdu chamthoklami. Pata misingi asiba hakjang sing aduna loina phumjindu na manghalami. Si phawba maitay nung sana pataba misingdu kangnaipak hariba lebang asida thiduna hatlami. Magi matawduda mapasurarendi pakat panasuloirami aduna mapasuralena. Masa tomba maitay nung sada lautharaktu na hairai. Isa tomba. Yareda hatpadu toklo. Nangna napa aingonda tainaba ngamdraga pataba misingdu oina tainaraga leire. Yare ngasidagidi isa na yadaba pamda wa amata isa da hairoiko. Nangna phani haibado tawjaro. Aduna nang pataba mi hatpado lepoko leisu leitrabani amata. Maitay nung sana. Ipasurarense. Gyan tarida. Ado oiradi thoy-thoygi manakta oina chatlage. Hoi ipasuraret. Lainaw singdo amuk aigi nakta tharakano. Aina lakningba matamda adum laksage ko. Aigi satomagi ningai sidi. Hoi. Asumna maitay nung sana thoy-thoygi manakta amuk lakpa matamdadi mamaga mapagasu yamna kana thabay khang sudun leirami. Aduga mabung ahumdusu gyan tana mamaga mapagagi mateng pangduna leirami. Mausingduna thoy-thoy buluna tawbiduna nungay nusu thambirami. Maitay nung sadi mayamdu uraga yamna harauzarami. Maitay nung sana. Aibu thoy-thoygi manakta amuk sangkisirane natraga lairipakta hallasirane. Hallageda. Ibung karigino aigi mangna leplamlaga amuk hangi tawribadi hankinu ibung ay thanamaga. Thoy nang aibu ningsinglibro hujikso. Ay ibungbu karamna kawgadoino ay isani isabu kawkhibadi yai aduga ibungdi sukaw kawroi. Adudi aigi kusi siena payo lao aigi tung inu na salase. Ibani goiba nungsiba yum amada punsi supagi oina. Hoi ibung manamasingduna o moy mapa nasanupise nupa maga chapminakre amukta tanaraga pharuchuo mabungo humduna. Tali chachagrasanu masigi nupase aikoina masak muna khangi magi mukhuse kunasu sadabani adugane nupasinane aigi maga pabagana harauna naba phaduna leiriba aikoina gyan taduna punna leiminaba phangalemlibasi. Mamaga mapagana isasa nasanupido wazadanu talaklabani adunane yengrano magi nungaiba harawa matam amuk lakpaduda lao thabak singse loisinsi. Asumna maitay nung saga thoy-thoygadu yam nungsinana punsi supa leiminaduna nungaina panhirami.